Pung ama makai tabama tamda Ministerial Hall 20 Subramanian Bharti Mark Khan Market Hairiba mafam sida hoyi Honorable Home Minister Amit Shah na chair lorga tripartite talk ama maroina hoyi Manipur ki hoyi MLA sing hoyi Maitai ki hoyi MLA mapan Nagagi MLA ahum amadi kuki MLA manga punna Manipur da haugiba me kitang ahum 2023 dagi satharakiba irang sigi hoyi matam sangla susangna dikha sahi amaga tha mangagam phajilakaba Manipur ki irang sibu shanti gi maikai romda waraknabagi damakta invite tawbiraktana wari sananabagi thawdang ama central government na lobirakpasimak Amadami Party Manipur gi maikai hagatchari tawbatabu hairiba sanagadoriba wari asi apunba Manipur amagi oiba Manipur bu kaihandana thamnanabagi apunba Manipur ama yaw Manipur gi wakhalonda wari sabirakani haibagi thajak amasu Amadami Manipur gi maikai thamjari matang swaida akoina thamjaningba wafamsi hojauji wari sabada yobiriba MLA minister sing akoibu tapi tambiba ngambiba MLA minister ngaktani tawbutabu akoisu lebak sigi citizen ama oina karigumba wafam kharadi wari sanadringai sida thamawbana miyamgi wakhalon amadi aningba pambu pujaraklaga akoi wafam khara thamjage haidana mafam sida akoi masigi press meet pangthok jabani haukiba 2019 da pangthokkiba taragatare suba lok sabha election gi matung megi tang kuntra Hojik Prime Minister Oibiriba Narendra Modi, Honorable Prime Minister Narendra Modi na lusingba ani suba tamgi laingaki wasak laukiba numit. Haibiba ani suba tamgi laingaki wasak lauraba matung ikui-kuidana. Jungi tangpun mga 2022 da Delhi ki Hotel Ashoka da phangkiba India laingak amasung Kuki lalu wasinggi mifamna tongamba laingak pibada yanaba laikre haibase matam dugi media house kaya da koi pau oinu phongna kiba koi miyamna thengna wafamni wafamasi aina thamjabana sade media house tudagi ko oina koi lokhatsaraga hairibo wafamsi thamjabani adugi matung hogiba me ki tang 2023 dagi Manipur da Kanglu Mani gi marakta akoi gi irang si tholakkhibani laksaningi ba wafamdi adugumlaba hanana yanaraga leiraba wafam amada hojik shanti puraknaba natraga tangdu leitaba hanjinnanabagi mi haiduna wari sanabiba koibiragadi September kita Purnatoi 1949 da Iningtho Maharaj Bodhachandra Singhabu Major Agreement sign tawon kibagum Hanna yanaduna leiraba tongan balenga ama sagatpagi adugumba yanase amada sign tawonnabagi damak MLA sing invite tawbirakpa oiragadi anisuba Major Agreement ama Oiragadra haibagi singnajaba Amadami Party gi Manipur gi maikai da phawjai masima miyamda thamjage hojik wari sanabiriba asida Manipur kaiba natraga kaidaba maitai mutpa natraga muttaba haibase ngasi sanagaduriba wari asigi makha poli maram asina tungi mirol gi damak Yangbiraga wari sabiba sangi haibasi masu
आम आदमी पार्टी की माइकैदगी थमजगे वरी सानब असिना मणिपुर दा तोंगान तोंगानबा एडमिनिस्ट्रेटिव अहुम मैतैगी कुकीगी अमदी नागागी ओइबा लैबाक कायदनब होटनबदा लैबाक कायननब ओइना वरी सानब ओइबिरगदी आम आदमी पार्टी मणिपुरना मधु कैदोंगिदसु याबा ngमजरोय मरम असिना असिगुमलबा वरी सानब असिदा यौबिरिबा एमएलए सिंगना इंडिया लैंगाकना ओहेननिंगबा मओंगदा ओहेनबदु नत्तबा अखोइगी ओइबा अपुनबा मणिपुर अमगी वखलोंदो थंबीबा चंगी मरम असिना अपुनबा मणिपुर अमगी चार्टर ऑफ डिमांड मतंग चारिङैसिदा पुथोबना चुंगद्रा हाइबसिमा थमजगे।